Manipur Police amadi Maheiroi Singna Khwairamband lakpadagi Khwairamband Keithel Ngarang Ahing Yarektuna Ngaikhre tear gas kaptuna Ngaikhre Ngarang Governor Warep Haiduna Maheiroi Singna Khwairamband Keithel number 1 da Ngarang Ahing Yarektuna yamlaba Maheiroi Singna Leirakibani Ningsing bayay ngarang tungan ba school amadi college singdagi thoraktuna Maheiroi kyana Governor amadi CM Banglo da thomchinduna CM da Unified Command ge chairman piba yauna tungan ba demand piduna Kongjang Jangsen Lakibani. Tungda Maheiroi ki mihut kharaga Governor amadi CM unakibani. Maheiroi Singna Governor unaru-raba matung makhoi demand Pung kungamari fawbagi Manungda Pigadabani Haiduna Khwairamband Keithel da Maheiroi chamanga romna yarektuna ngasi nungtil Pung ama fawbada asengba ama Governor na khangandrabadi makata na Kongjang Jangsen gani Haiduna Maheiroi Singna warip lawkibani. Jaragasida Imphal West, Imphal East amadi Thobal District Magistrate na thorakpa order mana Ngasayu Pung Taramathoida curfew Tamjin Kibadagi, Keithel the Labor Maheiroi Singna Manipur Police Amadi Central Force na Akanba Manungda Ngak Senduna, Maheiroi Singna Keithel Dagi Mapal Thoganda na Thamkre. Keithel Pambi Imasing na su Maheiroi Singna adu Ngak Senduna Manipurgi Governor Unanaba Puthorakpada Hanadagi Sangdun Leriba Manipur Police na Overbridge Makongda Tatlaga Thamki. Tungda Governor Dagi Pau Paungaraba Matung. Pungkhai amagi matam lauki response pirak nanaba hauzik fangba paugi matungina hauzim yoi mangana saba Maheiroi gi mihut ama Governor unanaba chatnanaba thorang tauki khanghogdana police amadi Maheiroi Singna marakta mungnaba thorakpadagi nakal anida tear gas cell amadi nung thomnaba thorakibani haidi hauzing arang dagi leirakhiba Maheiroi Singna kaiduna mafam khangdana chenakre haidi Governor na ngarang asamang na masin mang na hayang haraw na pungkon mari matungda noy apa mo do khanara jila o koi khala magi wakan khala magi duga pungkon mari matungda thabak na thogani na masin mang haram mani haraw na ya gibani adubo ngasibu ngasi asik mo na pungani haram do ani makai le bani ngai na sang hele ma mayang gi mapi mapa ma oina ma na ngang thoki ba jaban ngak lamde adubo akoi ma na ngang matam da koi ya sukai de adubo ma na uju una jabo tam de appointment lo na haire appointment lo wa je ma uji leba ki asam pat situation siam na waran na ba khojaw na ba paza gi na Maheiroi masam le ima ben me je kayam da thamena sidagi he na wa ba sidai na lu je ma kari karam thabak leke kayam chimbano ma na khoi ima ben chhatra chhatri me wa du le re me je kaisu kan na tumi gang dum na ubra ha je Governor ma ki mafam da khoi thamjani aduga khoi khara thuna thu matam da khoi unaba ya ba ni matam du tanja du bibiyu